Hello, I giving Baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige na magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mga na magtihing ba punsi na chakot pa ado, eki prathana ni. Ibang umaki wapaw, taminas. Prathana tos. Prabhu Sir nahaki, wahay da, nahaki tawsalgi pambay maang aduda. Nasana pa si Kristo giming thawai sa mugi panggal amsung pangwi badagi mapana lakchari. Ibong masig namita ibong naki wahay na ikhoida naki apaba pau apaba wapaw sandok pagi matang da ikhoy yang minakadawri. Professor nangondagi hena paba osa kana amat leite. Maramasan ibong naki mateng nizari akhoy mateng pangbiyo. Naki wahay na pamba maong giwa po sandok po doon make sing ako'y amamu make sing nagyan tahan biyo amasung kanghan biyo naki tawas yung natabog subi nagagi pa isor sandok sa gadari isa mo na pamdagat sinjari panggal pinabi lusing pinabi amasung ay yasor mo di bungan halang matayang pangbi Yesu Kristo yung minusun na nisilgan Amen. Nasing nimitay ko niyang minagado was evangelism. Evangelism haiba asisu sebok sembagi horpoi tangkak am. Ai evangelism katang haining de biblical evangelism. Bible gi matung inba apa bawa pau sundok pa. Aling matang na ko yang minakan. Asi yang dream mang ai men wahang ama hangsingi. Wakal khan bi pa me. Hauziki matam masida isor na mang khraba thawai amu kanana bugi damang tama ki pangal kala de thambagi. Wakal kan biyo. Wakal kana ani sa Korinthia pada mga pada tram sa tingin trauma hangdok biyo. 2 Corinthians 5:11 through 15. Marmadun ibungo buki ba si khang ba maram na aikhoy na mi sing bu themi. Adu aikhoy kari oibagi hai ba si isor na taseng na khangi. Adu na khoi gi achum aran khang ba puning desu taseng na khangi hai ba aina thasai. Maramda aikhoina amuk hana nakhoi gi nafamda isabu thagachaba nachade adubu thamoida leiba adugi maramda nattaduna uba yaba adugi maramda chauthokchaba makhoida nakhoina paukhom piyanaba aikhoi gi maramda nakhoina chauthokchanaba nakhoida khudong chaba pibani aikhoi angawbo oirabasu madu isorgi damaktani natraga aikhoi chumna khanba ngamba oirabasu madu nakhoigi damaktani maramdi Kristo gi nungsibana aikhoi bu phajan bire Maram ne mi yaman mi pum namak damak sibi maram na mi pum namak na siri hai bai khona ta saina khangle adugi hingliba singna makhoi masadagi amuk hanna hingduna makhoi gi mahutta sibi khiduna amuk hingikraba maha ki damak hingna ba maha na mi pum namak damak sibi re abamasida Paul hari ba si Jesu Kristo gi apaba wapaw adugi mapana karam haina verse 11 maram aduna ibungo buki asi khangwan aikhoina mi singbu themi we persuade man persuasion amatawe adu aikhoina kari oi bagi haiba si isorna tasengna khangi aduga nakhoi gi achumaran khangwa pongning na su tasengna khangi haiba aikhoina thajai aduna ken haiba targadi haiba se koina Paul gi magi thaugali punsi adu mark tabu adum ubo phange Paul mahak na haiba apaba wapaw asi marwai mafam se taru apaba wapaw ne the gospel and verse 14 and 15 the yang pa matamda kaidawe Jesu Christ gi nungsiba aduna makoi phajan bi adu Christ gi nungsiba akoina kara ubo phange Jesu Christ gi apaba wapaw da aduna mar moraka dore karigi damakna phajali bese maram di mi karuba mi amana mi pum makki damak sibi maram na mi pum na makna sira hai bai khoina to singna khangle alu hingli ba singna makhoi masa gi amuk han na hingduna makhoi gi mahutta sibi khiduna amuk hingat kraba maha ki damak hingna ba maha na mi pum makki damak sibi so Jesu Christ na ai khoi mi oi ba pap chen manang ai gi damak sibi khi ba si ai gi punsi gi damak hingna ba ai nungai na ba gi damak ai harau na ba gi damak ai
hai badu ki damak natte adubu maha ki damak ta Krista ki damak ta karma Krista akhoi ki pap ki damak sivi khraba sivi ki ba khakta natna amuk khan hinge khraba adugo nomna ta nomna amuk khan lo lakada Krista maha ki damak ta aduna asi oiba targadi high viewpoint asidagi asigi vantage point asidagi how will we live as a Christian and to preach the gospel adudagi ne khoni yengminar kadabu singa sim I could imagine Jesus Christ can be a pumusung Prabhu and Tazab even of Arankum Pangi Hoi, praise the Lord, Ishor Tagale. I could know Mapoma Ivo Manapinabi, Ishor Tagale, I know Tamu Manapinabi, Ishor Tagale, Pap, he did the other equivalent can be Ishor Tagale, Adu Wang, the Haiba, Harau, Ban, Nungaiba, Ano Punsi, Aran Kubam, I know what Tamu Edu, I cutting in hand a color glade, missing the whole. I the Makti Hingado Natana, Christa the Makti Hingado Oiba Targadi, evangelism matters. Because I have a Hanzaki Buangadu, Ishorna, me, Amabu, Mankra, Tawayamu, Kanabagi the Makta, Mahaki Pangal, a Sikarai, the Tambagi Huzimana. Haibu Wahang say Wahang Asiki Pakumayam, the Labay. Adu lakadri wahang adugi paukhum adu karamba maong na ahba wa paw se khoina khangbage karamba maong na nonu pokpo se khoina khangbage karamba maong na silba se gyan tabage haibaduna yamna shape togani. Where did God vested his power to save a soul? Music dara, entertainment dara, or say hauziki oiba taibang pan asige chana ba maong na khoi worship tobudur. Can I go I don't know how Carmine is so crum, I went to 21st century, but the 21st century missing a chana among the quasar from their carly. 21st century give my own the cap of what on the with their carly. I went in the postmodern society, near the postmodern society, have the Achumba Adu Achumbagi definition later, but no one to Chumbu, I want the Lambe, no one the Chumang on the Lale. Angu was Angu Bunate, Angu was Amunate. It depends on perspective. Adu oiba target asigum taibang panasi de lai maram na koina taru khudimok sing adu relatable ohin dabe yade. Where's the power? Method dara, strategy dara, program dara, kari. No, adu the amatanate. Ishorna mi amabu mangkrab thawai amabu kanana bagidamagta mahagi pangal singadu. Mahaki Wahida in his word alone. Adu Equina Kanga Wadi, the Sukristigi Apaba Wapa was Yamos Ibu Mahaki Wahi Esi, Maitegi Janabidina Karamina Sandokani, Nagai Sanabidina Karamina Sandokani, mainland India, Kari Hagani, Mian, Mazazing Maratana Kamina Sandokani, Adugi, culture shaped over Yaba, tradition shaped over Yama Wahinate. The word of God remains the same. Jesus Christ is why do you know? Taibang ban basdi mang kigani loy kigani adubu aigi wahidi mang banai leng banai. The flower fades. Lay na layman san kigani napi su kui banai gani adubu ishorgi why hong banai. Ishorgi wahai asi culture kudimak tradition kudimak jati kudimak loan kudimak ta power ga haujiki 21st century da or 21st century da ishorgi wahai na takpi ba achum baduga 1st century da lerang ba thaja basing ta takpi ba achum baduga aduga 99th century da matam da Christian sing adu thaja hai ba thaja basing adu da pi ge da ishorgi wahai na pi da achum badu chap mane hongde. And we don't have any authority to twist this truth. We dare do that. Ishorgi achumba wahi asing asi mahaki yathang sing asi adune Bible asi karino haina haiba khangba aduga aduda thazab adugi haiba kudum se loinak shape tawani aduna ishorna mahaki mi singbu kanana bagi damak mahaki pangal asi Bible da ishorgi wahi asi da Genesis gi haroga Revelation mahron gi haroga phonopi ba asi da yaukre haina haiba si thazab Christian mayam le. You will be surprised by that. Asidi Ariba manuscript ne asidi kanone Ariba lyric ne how is 21st century the relevant oide aduna asidi haiba kudimak sing say seriously on a logo they have Christian name liberal Christianity even evangelical haina haiba group amale Christian adugi maraktu su opara man haiba thada base mayam le see
aduna kaino asigi wahai se kanagi wahai no asigi wahai se kanadagi lapano mairon dagi haro phono piba se kanagi wahai no it is the word of the living God. Isor ahing ba isor gi wahai ne ma ki sor dagi thokpane ma ki thawai gi mapalna tongan matamda leiramba tongan ma ki mi singda chunna sengna asoiba amat yaudna aranba amat yaudna pibiramba adugi wahai ne the word of God. The Bible is sufficient, authoritative, infallible, without error. Hi, boys, we will profess with faith and confidence that God has vested His power in the Word. I don't need to know. I am learning. I don't know. Christian Hainakoba. Usually, why say Ariba missing the Iramba, outdated order, but halsing the Iramba, losing labor meaman, Irambora, and Hainakan, Christian Hainakos missing. The moment we do that, I'll look at a Waikuna Womatanda, we are just throwing away the sword that God has given to us, and we will not be able to break every stronghold. Adugi mo connect lab kiba matamda, Kadawi 1 Corinthians, say 2 Corinthians the Paul na high badu, 2 Corinthians 10. ꯑꯩꯈꯣꯏꯒꯤ warfare ꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗꯤ ꯁꯥꯗꯣꯡ ꯄꯥꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯗꯣꯡ ꯄꯥꯟꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕ lofty conversation ꯑꯃꯁꯨꯡ argument ꯈꯨꯗꯤꯡꯃꯛꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯤ ꯃꯈꯥꯗ ꯄꯨꯊꯔꯛꯄ. That is our warfare. But the moment we don't believe that this is the word of God, we lost everything. We lost Christianity, we lost the gospel, we lost evangelism, we lost discipling, we lost the church. Ultimately, we lost the life. Adun ishorgi wahi aduda mahaki pangal dupi krabana maram oraga miyamu kanana bugida mankraba mu kanana bugida makta aikoina evangelism ishorgi wapau sandok behind haibas mahaki wahigi matung inbadu oiba darkar. So, biblical evangelism. What is biblical evangelism? Handa program nate. It's not a program. Adu hire basi factory nate. Evangelism is not a factory. Factory is a machine. That is not evangelism. Evangelism hai basi Jesus Christ ki appo wapa sandok pa asi pungkhai amada natragana pung amada natragana nomada lotion me aponate. It is a process. Karigidamag evangelism se program nate hain hai bagi maram isor na taibang pan basi bu convenient bagi program tharak te chega na using. Shorn time pan basi bu convenient bagi damak magi amatang na masana pa thabirai. Adu magi masanu pa adu bang launa thoglaga thok sido maga sarga phat ka ki banate. Mahak lai angang ni mahak chokole mahak hingi mahak si mahak pumme mahak hingale magi sebuk single minera me adu mahak sarga ka. Hi, I go and see discipling evangelism. I am walking a one-day camp. One day newborn camp haibo, one day youth camp, adu camp, ada camp, mayam lay, wapao sandopama na sandoani, adu los lepto kana sorry macha singon mingi khud thangalo. Mayam thangalani, kangboy kang daboy tabo mayam. Si prasna se torsi, ain habisi matung ilo, ilani. Lord, amen. Hi, no, sorry, I'm sorry. No, that is not biblical evangelism. Adu Bible gimatung in the sorry you high gimatung in the wapaus and the monga manate. I quite wapaus and the pamakun high belay. I quite media sing Amazon internet sing technologies of was sing them of quite tagalem adu you upon the sorry of wapau sing is online the curriculum Hanadi US Pongo Larik to Asida Adum Pabadum Yare PDF mother. Thailand the Oigera or say Simpson Hype Oibatargadi Mumbai gi church Amada Sandok Wapa do Mokon video recording to Oibatargadi YouTube the Hulan Pangum. We praise God for that. Adu the Modi Shortagale Adubu evangelism to was Chris Gap Wapa Sandokpa Amasum Tawai Bukomba Amasum Tawai Amana can be behind a high base online delusion they have put them Madinate. Is sure the season the Bibadi Adu online delusion by the Yaro. Man the correct the Mountain High Boy Batargadi is sort of Taiwan Pan Basic Kanana Bagidamakta virtual message of Matarakte Aduga Kari Haini
Jisu Christ na tawdaba thabak khudimak kindu sargada loinamak record trawkanda taibang pambado ina screen amada kaplogo tharakte real man mioi ba aseng ba mak oina maha taibang pambada lakone khub convener bagidam program tharakte one day newborn came tharakte mi thare Jisu Christ aduna khudimak sing asida khone yenglaga Pro high basi program nate, high basi factory nate. Kaya ayam basing nate, ayam ba newborn camp tobo oigera, adagi youth camp tobo oigera. Dedication high gani, ahan basi yaw bo oibata gani dedication. Ani subi yaw bo oibata gani rededication. Om subi yaw bo oibata gani rededication. Bible ubu pangbo pora mata nate. Now na pokpa kandiba pangba high basi it's a one time in a lifetime. Punsida amuk khaktang thokadauba pot amane youth camp khudingi nauna popo oiba targadi bera khai ishori wai gi matung ina aikoi thabak sing tawba oidaba targadi aikoi matha sajage dane kok chake dane aduga aikoi da awab masing hen ke haibadane adu tawba kare amata de aina masida haiba noklabi aikoi sing noklabi wakade adu aikoi khanggadabudi adu tawba kare amata de asibagi sanabane mo that's a death game Aduh khutangat bagi mana prana to bagi mana Christian and me thado kharima ki punsi yang debida apu waba khaino khang khang de gyan ta debida me Christian and adum hingerni church adum karani church kar bin Christian have pakka adum tare khudima sinu ya khori thawai ge ishwar ge chang amati na apu waba make sing amata khang na Jesu Christ na kari to bi kre mana pa ko pi kre phare adu jai adu ai punsi de kai do hai wo kari amata khang na to bam dok ba hingam dok ba adum hinger masana Christian hand do consider adu Christian na tabane Christian gi mai di pala do adu ka dore tatana tab to ma'am tawrani adu dagi di si kana no Christian ne hainum hairani mi du su mangba Jesu Christ gi mai du kali tesalamba adu gi sinu tu su mot hoba aduna mayan aina church discipline gi matanga akoina namine gi matam aduda ayan haje ki amunga haje ke ayam ba singlup singna khan ayam ba missing missionary singna aduga mission to missing na khan ji kaina hain hai boy ba targadi church ki mamang thong se law na hangba maning thong thingjen ba je na sing adu bible gi matung ni yeng boy ba targadi aikoi gi singlup asedi aikoi mamang thong thingani maning thong hang ne khoi mang thong hang ba aduga maning thong thing bai bi Jesu maming gara pali prarthana bu tawgadi khut pu thanga gara law na khoi adagi la abani na adum singlup tu church thamdan be ana nang gitar king ba gitar payo ini se por hyper choir yaw drum payo adu chaotic dol mol ha ga thang ngadani adu ki thang ko adu gi damak ne haiba Jesu Christ ga pa wa pau sandok pa si process amane masi program na te factory amana te aduga hairiba asi aikhoin online solution be aba thabak ama natte aduga phone da natragana ngaha ki pungkhai pungama solution ga do thabak ama natte matam changi adu itai what is biblical evangelism iden dena adu ira line hai bo oiba targadi bible gi matung in wa pawson do pasi Jesu Christ na kari to kre amasung mi sing aduna hairiba du karamba pakum pi gi ni haiba takpi ba amasung sandok ba du biblical evangelism to tell to the lost people what Christ has done and what they have to respond. It's evangelism. Adu evangelism ki key se karino adu wabdar. Evangelism wa paus no pagi so se karino. Wa paus no pagi so se karino. De karim tunate. Method nate, strategy nate, aduga plan nate. Apa wa paus no pagi key ase Jesus Christ ki apa wa paus adu kaptane. Evangelism the key it's a gospel aduna mamsida ayam thajaba singa laiba wakal namga lai Jesu Christ ge phwa gospel line har matam da adu di ishwar khangdriba mi singa tambina ba pot amani or say adu di newborn came amana natraga born again came gi numit natraga open air preaching amada sandoka da wa pa amani hana khan na tisel na sa Jesu Christ ge apaba wa pa ase Christian punchi hauna ba natraga ai Christian ne haina na ba aduga church ka ba yana ba gi da mak ka pop trailer amate but the gospel of Jesus Christ is the life of a Christian maram di hai bas ekoina ahoba dagi oina clear o hen gidaba oiba targadi aduga hai bas ekoina wapa asi understanding phazana leitaba oiba targadi ekoina wapa sondro ko mi edu su gyan taro isam hai ba oiba targadi sumai hai ba am hagle
pulpit laisil tharabadi pulpit ki makhada phangniba mi sing aduda kaiwa maikhu na pik thangani haibadi sandokli mi duna gyan ta da boiba ta ga ta mi sing gyan ta roi chap manana jesu christ ke wa pa thajri mi ma sandok da ba aina phajana khang da ba gyan ta da adu gi maru ba phajana khang da ba oiba ta ga di aina sandokli mi duna so gyan ta Aduna, Jesus Christ gave it's not a message to start a Christian life. Christian punji hauna bagi wapao amanate Jesus Christ gave wapao say adubu hai ba migi pungja dai hauraga aroi ba soradu hondriba matam phawada punsi gi tongan tongan ba jaga da wakal khan mong set pa phijeta imunung pan ba mi pal isai tum dai hing matam da taibang pan ba hing ba matam da siluk manung hingmina ba matam da awa ba lak matam da napal lansong na bagi damakta nungai ba matam da khuding mak sing aduda sa join office thabak toriba amo en thawol toriba amo oina NGO ma thabak toriba khuding mak sing adugi akoi aduda samna gado ba loimak samsina gado poram Jesus Christ ga wapa aduna hairiba je ekhona gyan ta the gospel is the key akhoi testimony du natte oi testimony adugi mapalna Jesus Christ ga wapa ora tarpadi tarna maram amadi oi adu evangelism doesn't necessarily mean that it is your testimony evangelism haibadi samsana haibo target mai lona adum clear aphaba wapau sandokpa apaba wapau se karino haibo target de khoina khangminare isor kanano mi oi basina kanano yesu christ sina kanano du mahana kare to bi khre adu haiba du da papi amana kai dogum thoe that's the gospel haiba du sandokpa takpiba tambiba adugi mapan hodokpa aduga akhona section ga dobade hai basigi matangda biblical evangelism ga christianization ga achoba khenaba male hoji ayang haji khibadu the gospel is the key Jesus Christ ga papa wa pa du ma apa wa pa sandona bagi damak so ne adu ta ba so ta ya kariya amata laite there is no other key adubu akhona khangmina ga dobadi Christianity na Harapa matamdagi yamsan haibo atay yung dosa ako'y Manipur dum yung badum yay ako'y Manipur da Christianity lakhiba matam aduda evangelism dagidi Christianization hena paksana tawrame evangelism haibidi karino Jesu Christ gi apapa wapau adu chumna amasung sengna Bible gi matung ina sandokpa haibidi Christ na kaido bikre aduga mi aduna kaido badaka adu chumna amasung seng isor gi wahina sandokpa adubu Christianization di kaino haina haiba oiba targadi namdan Christian dum ohenba samsam sal haiba oiba targadi ngasai aina hajigi panam camp andagi di crusade andagi di Jisugi film kapa Jesus film haiba kudimo sina adudagi di church kanak pa yana bagi damakta report phajana bagi damakta church kanak paisa piba howa India the Christianity is a religion of a bag of rice and higher khangi ching bora amagi dharma marane ken haiba targadi India the Christianity jang matamda ayam mi sina mi je Christian oiba yana gi nang Christian oiba targadi asi paisa se pigani adu asi gi lam hojibu dum tori UP da adagi Delhi da khudimo sing da even Kerala rooms torombe adu UP da sing Delhi da asiri phajana mek sina uba phange lak asuk pigani asi lam ju pigani adu thabak macha ma habeni church karo wapau lidum haido kani Jesus Christ nang gidamuk civic adu lidum hai gani adu alert tawini adu mana adu chama akoi Manipur ju dum tawre mayam thengram ba kana kana yarum gani habiti khangde church ka gidam ke tolo phangba Christian oibi gidam ke tolo phangba aduna kan haibada Christianization ge evangelism was yam na kenai isorgi wahai gi matung ina sandokta ba wapau isorgi wahai gi matung ina thawai amu singlukta pusalakta bagi process khudingmak sing adu Christianization ngaktane evangelism amatanate biblical evangelism gi wangdo report khudingmak sing adu Christianization Hai baduna Jesus Christ gi singlupta aduga Christianity da aduki matik achauba chaitheng amapi Manipur yengba oiba targadi ayamba mamang gi halsing dum hangbiyo Christian oiba targadi nupi phangani Christian oiba targadi paisa phangani tolop chagani and then
It's a vast assumption. Christian, Christian or Karin Gumatra Karigumashan Pangabne, other Christian or that's a vast assumption. Hi Bapoto Pukapina Kapaga Kana Gumbama Lakanda Pangsa Sagala or Poramanate Adubu. Wapao sandok panhen la amba missionary sing aduna Yesu Christ gi wahai ibu isori wahai asigi matung ina natana makoina mi khomba yana mogi mission mi yamna bagi damakta singlu kisigi ahang mafam sing thanna bagi damakta hona kiba adugumba aranba pambai sing culture ga chana dabya de tradition ga chana dabya de mayamna nungai han dabya de harau han dabya de hain hai khuding mak sing adugi mapal aikoina phamne bajai thing. Hi, but I think I could use a pang loy high hunting on it. See, Ishor gi wapao sandok me amoina, I responsibility. I do quite maru. I see ahang come on telling high with it. I concerned Mapam Masida Pamli Mapam sing a city labor, me sing a say, Karamine is showing a Mexican Kangani, Karamine Christian Hingani, Karamine is talking Matimalo. The moment we focus on the empty seat, we will do Christianization, not evangelism. Adu asi hai na si thalagum sira hain haben isi le naw sing Ishorgi wahai chumna sing sandokpa matamda maha ki mi soidana lakani Yesu Christ na kani hai aigi yaw sing na aigi konjel tagani my sheep hear my voice number ginate report phasna banate aina pastor oringa da asuki mi aina baptize okay aina pastor oringa da asuki family church da kara khan mane aina pastor oringa da asuki mi testimony phazan ki asuki mi aina kaino counseling pi ki seriously kari ko ai thagol se adumana chat po oiba tagedi aduga singlu ki member amoina adugi mindset to leibo oiba tagedi hangi hom sing ase Christian na phamba gi mahutta Christian manba yawgi phizon jetpa hameng noi phamakani adu oiba taragedi aikhoina palba singlu aikhoina uthok ningliba ishor gi matik manga aikhoina oiningliba ahongba punsi oiba mo this is that serious. This is that serious. Adu oiba taragedi Yesu Christ gi wapok karamana sandogo we don't promise anything except salvation. Aran gubam natana aikoi kari amata wasakloi. Yesu Christ thazaba oiba taragedi nangi mu marakani. Yesu Christ thazaba oiba taragedi lan thumam legani. Yesu Christ thazaba oiba taragedi nang maru mem yam khulakani. Yesu Christ thazaba oiba taragedi nang sirkan nang phumbine mi mem tholokan. Yesu Christ thazaba oiba taragedi nang luhongbine mi mem tholokan. Yesu Christ thazaba oiba taragedi awat paleroi nungaban big thing. Yesu Christ thazaba oiba taragedi nang AIDS lena de na phagan. Yesu Christ thazaba oiba taragedi nang cancer na phagan. Adu we will not promise anything except salvation. Kari dama kana wapok sandokade karam hanu sandokade se apa wapok do khoi yengse what is the gospel Yesu Christa ya pa wapok do kari no isor laisemba isor mahakna mahak le minana ba mahaki matik mangal uthokna na ba aduga mahaki saktam adu taibang pambada amasung selbo khutsem asigi marakta utnabugi damakta mahak ni sembir Hai belai semba mapu ibungo mahak asi aseng ba dharma sin mamasung achumba ishor ne pap yadaba ishor ne papu dandi pi ba ishor ne aduga pap amatabu lemna thadaba ishor ne aduga miyoi basi mahaki khuchemati khwaidagi wangba aduga the crowning glory of his creation mahaki khuchem gi khwaidagi phazaba khwaidagi ningthiba khwaidagi mamalyamba aduga ma khuchem ne hai krabagum na mahak leminana ba mahak thaga na ba mahak khurum na ba mahak sembi bagi maramna ikai khumna ba khuding no booking mount pin ba kidamak sembi ba aduga miyoi ba anduna ishorna hai ba induna Satan hai but ilaga pap adu tokre isor glena mari adu tatkre pap aduna maram orga isor gi aseng ba dharma sin masung achum adugi mapala mi eben isor dagi phangba da matik cha ba adu asi bane norong ni ma ki asaw bane hai ba asi phalang leitum na thaba ga chap manar bane aduga hai ba isor gi asaw ba
Pap amasung pap gi atomal asidagi mioi bahai ba jati asina pap adu marmor kanjaba su ngamloi chen basu ngamloi adu isor pel basu amata ngamloi tat khaba mari adu ai hai bin bana aphaba thabak na influential oibana adagi ningchat phabana amata semgapa ngamloi aduna karino mioi ba asina isorgi ngairaga lairiba asi siba adune Papna maram oraga pola kadri mipum khurimak sing we are destined to hell. Adubu hai ngai matamaduda aikhoina pap chelingai isori yekna ba oringai aikhoina pap nungai na tauringai pap ki bandi da leiringai taibang pan ba saitan amasung hakchang ani mapam da singai matamaduda isorna ma ki nungsibe ma ki amak tangai ba chanu pa jisu krista adu ni oina taibang pan ba se thabirakle aduga mahang aikhoina hingbang amadu dharma chendagi punsi adu de hingle isorgi wire yathangi demand khudimak amata khakna khudimak haibe induna magi mi singi mauta mahagna hingle aduga mahag magi misingi pap ki maram gi dama nang ai gumba papi ai khoi gi pap adugi maram gi dama adugi price adu pi na gi dama adugi maram la ka asau ba adu mahang law na gi dama ai khoi gi mahuta ai khoi gi mafamda ai khoi gi dama chai lising gi ma cross ba adu secret aduga mahak siraga mahak phumle humni subunu mit mahak hingale aduga mahakna amukhana mahaki mi singbu lobu lakani aduna haibu tawkhraba maramna hauzigi matamasida ni haiba mi asina isorga mari edu layakna bagi damakta aduga aran khubam phangana bagi damakta kanbi phangana bagi damakta pap dagi pap ki bondi dagi isorgi ashaw bodi kanjab phangana bagi damakta tawda thabak ase karino pap dagi pukning hongna jisu christ da thajaba adugi mapala kanbi phangani That's it. This is the gospel. This is the promise. Adu wai batagadi khalse adom da or singu pasada mi am hekla lakpai cancer na ma ai cancer se Jesus Christ na phan mangam gadra phan gado oi batag ai Christian oigni. How will you preach the gospel to that man? I say am lie ai sangkana amat laite Jesus Christ thaja radi haiving sing phangado oi batagadi ai Jesus Christ thaja Knowing but isori thawal the missing masana isori thawal the when kanjab missing mayam le kare ai gwari sana matam da nupa ma akoi wapau sandok pa haibasi asona asona missing yang kan sandok to gon naragi matam da wapau sandok bosni am effective foi kari dama gon haib oi ba targadi nari ben son tharak le ben adu Jesus Christ to ngam han haib oi ba la seriously thawal da to missing natte back yom mag mayum dhan gi do mi ngak tane Cancer na baduna ai cancer na ba phan gado oida Jesus Christ thajage but we'll take that chance adu chance de khoi logani kaman ha logani chil na nang cancer na bi kan warang mani adu ishwar na phan bi sungam of course he can adu nam Jesus Christ bana kan bi pum sung prabhu na thajag oi ba target asini ishwar nang demak to bi khaba thabak adu hai basida na gi patoi pun hon Jesus Christ bu thajag oi ba target na gi cancer ro phadaba yai nang gi lai ba sat khidaba yai nang musina ikai khumna ba adu bu ishwar nang bo de kan bi ngame hai ba kan di gu asigi taibang pansi da oi ba yai adu asigi taibang man na AIDS nar basu cancer nar basu nang thaba kari ma da phang basu mi sinam ikai khumna basu nang sireba matung da sarga da nang gi ma sikaba Jesus Christ do laimina gani au da anaba akapa khadi amata layoi ishwar na ki nami ma ki pi te thok pi gani adu na gi yam ngai ma lo ma na ma ku thagla gani asidagi hena phaba asidagi hena ningthi jaba asidagi hena mamal yam bakari amata laite that's how we preach the gospel Cancer na badu pharaga norok chat paduga cancer na sarga chat pa na pai sing nose cancer na raga pap ki bandi adu de Jesus Christ bu thajab gi mapana kantho kallaga ma naringi matam adusu isorgi seba tawba Jesus Christ gi saong lo thok chabda lawraga isorga hingmina khiba aduga cancer na ba pharaga Jesus Christ ki saktam dasu amma ton thoktana church kari bani isai sai bani mayam ga pulli bani haina haraga laikhraga siraga norok chatpa Christian sing asi mi si aikoi gi akoi ba thokliba awa ana sing aldagi cancer oigera AIDS oigera COVID-19 oigera aldagi lair bo oigera chudat na bo oigera thabak phangda bagi samasya oigera we know all this adu haibing say I could care to the we care
Tebang pamela tholiba awana khudingmak sing ase aikhoine khange haibasing mamda aikoi pungning nungaite kape prathana tawe kanbina bagi namda prathana tawe adubu ichile now sing Christian amoina aikhoine khangda bude Jesu Christian lakhibedu karigida maktano laira budu ina khulna bagi damaktara cancer na bo phalna bagi damaktara adudagi ai missing mithana na bagi damakta natte the main reason Jesu Christian laktuna mangni hinglaga sikhibi maramda kaina hai oiba taragadi dharma chendaba sing adubu dharma chenbagi punsi de hingna bagi damakta pap chenba sing aduna aran khwam phagna bagi damakta ne aduna asi khoina khamina madarkar ne aduga hai basi khoina make se khangbu angasa ayang hajakribu gospel karino amasung no pokpa karino haina khangda bagi maramna bible gi matungina kramana wapos no koni haina habisu khangdo hoi wapos no madam ai pamme aina wari sari ba aina Jesus Christ ga wapos no even me aduna can you I quickly mean the loin and we must do that. Adu I couldn't pratna to when Hona got away. Other which is now saying Aran I couldn't people a minute. I koi thee. John MacArthur and Hybadugumna. I koi thee. Chef Nate. I koi hotel amatali, but Chang Chang Tong with me to the Adu I koi hotel boy name. Hotel boy make Masojakaino. Or I pay for the person other people I quit on it. I quit up wapa with Bumana Pinabire. High up wapa was the Himbalay Paul Handbook and the Tani Pandakari. The gospel is the power of God. Isorgi Pangalikari, Man Krabatawai can be Nava, Kandinava, Aduga, Papti, Shiram Amawi, Hinganava, Aduga, Aran Krampanga, Isorgi Pangal, we have that. Adu I koi the later. Adu nang amasung I want later. I koi gi thabak udika. Adu gi apa wapa adu gi pangal do karino. No I never. Maruana. Ana apa never. Nati. Thawa gi sibu du hingan gi dam. Adu hoi khangin dakar. Adu hoi khangin dakar. Adune asi ko ek gyan ta daba matam da sulu amone larpu matam da folk light ma'am hapse lakani music ma'am hapse lakani adagi di running the background music ma'am lakani wapaus no song no maring tin ta tawrakani adagi ma'am thamoi do tu khyau chu ngani pi khara ta adugi system do lakani asi gyan ta daba matam adu ngasa her phau da ha ki the power is in the word not in anything chumna masung seng Adumana Wapaus and Doido over Targadi, Aduga promise, Arama promising, Aduga Chin Thibani. We don't know. It's sort of I couldn't go Manan Kasana, Pasaban, and the other and hypo over there. I could Chin Thibani. Number one, we don't know. I Kangde, Ma Pagada Purder, I quite Kangde, Kari Amata Kangde. I don't hire Kudimusing, Tevin Pambi, Awabasing, Kudimuxing, as I couldn't care to over there. So Piper and John Piper and having a Mount High. Yes, we do care. Adubu, I couldn't cater with the Aquaki Midmang Awa Anna sing Tapangdabi Samasia, Anna Basing, Kuding Maxing, I could chance Loy Moting Ribbon Agony. Aduki Awaming the Equi cater with Adubu Christian Amo Oina Hawaii Pantungo, the making a kind of me and I couldn't care to Badu Lomanai Daba Gi Awa with the Henakoi care to. We care for suffering, especially the eternal suffering. Eternal suffering. Hindrances lay. Evangelism da hindrances le I could go with number one me kiva fear of man I as moments do ubu oibada ibani kinaba yagidra I gama phamni ningadra I ni phone to ma pakla or say imungi makta oibada I see to ubu oibada see wo position do ubu oibada imungi mi gen we have that fear of man and it is real a saying mane oibane Adugi Akibu Owen late behind hibernate lay. How will we overcome? Other than a single loop lapase. Church is plan A of God's mission. Church is a plan A. Local church is a plan A of God's mission. Karmana Adugi Akiba adu. Lamtogan hypo the hoi pratna to the currently preparation there currently we have to be ever ready. We have to be ever ready. Preach the word in season, out of season. Matam dasu, matam natabasu, opos no be the magda I am there car. The chance I ying with their carly. Chancing with their carly. We are the greatest Christian over Targadi. I quietly up about chancellor over the one. We should pray. Chancellor in the sense I high adu.
Jesus Christ ki aphaba wapau da kamai onthokani hai wakhal na akhoi chatkadaba akhoi thakmina kiba cha glass adu thakning mang adu da karam hani sori wa sandokani adu akhoi plan oigada adu bu kiba oiba taragadi kida mi sulai kiba oiba taragadi singuptagi marup ama dum pubi basu kasu gaide ani phamina oiba taragadi confidence to wangi phamina badar phamina dum opos nok ta hai adu mathing no kaina haina haibo aina haibo wa hodu aman nens wa adagi and then adugi nupa adugi mana church purak matam da mana mi ai khatang khangna ga do khangna aina ta atop mi amsu khangna and then adugi martun adugi martun atop so admai laga and then dance one and number 2 local church kamai toni wapau sandoni adugi matang da prarthana togani honagani singnupta purakani singnupta puraba matung dagi di singnupta introduce togani adagi mayam sing adum sa khangna grani aduna si asidu aikona jackson badar karle apu wapau sandon hek phamin na baga nang nong na po obra dei hau bo ba dai bera ka ne kamai tawri kaidori karimin koi karai dagi no and then adagi adum relationship build to have adum khangmani wari sana matam so ma jing taning adum khangmani and then adagi tam chang ba wakhal khan da dakar le prana da dakar le isori lo sing ni ba dakar le nang kari oi ba pami aim in life adu target we can turn that into the greatest aim we must have. I could acho aim no kay not to know God and to live with Him, to glorify Him. Aduna asi kudum mo sinida ko yemin darkar le adu sinu pura krab matam dagi pastor do introduce to gera elder da budikan do introduce to gera nupi mark to introduce to nupa mark to introduce to gera adu oi batarga and then adu dasu sinu apumbagi daitani harba mi adu da adu gi damakta prarthana tawbiba ai khoi khangringa dei hoi tawbane adu khanglam matam dagi mi adu gi damakta prarthana tawbiba adu gi phone number share tawna wari sanaba mateng pang adu ai khoi thaba aduna sam hai boy bataragadi high culture of evangelism the sinupta laina bagi the mark that the church must be a gospel preaching church Jesus Christ like wapos no sin ogi da wapos no liba mi aduna so Jesus Christ like wapau bu ma ki wapau khoi mo kisana mi am ogi da man like high boy bataragadi yes we do expect non believers on Sunday ko non believer yaw ba adu expect the way aduna maram organi ko na namazing me khuding wapau dum sana badar ka nai adu harvest them oithoi kaino gan haibo be targadi mahoron dagina phomok bi phawba se worry ama khaktane adu haibo worry Jesus Christ da loisal ari boal na matam mi thaja basinga mamang la lakalo bodu de yeng kana cross da aduga anu boal na matam gi thaja basinga thokra bodu de yeng so everything joins at the cross hari basing Bible pa matam da should adum ugane Bible bol ma gi thiib matam da there is always gospel saturated Ephesians Matamda chapter 1 dagina 3 pawd Matamda what God has done in Christ 4 dagina 6 pawdana how should we respond aduga akona khangmina ga dodin Jesus Christ ge wa pause it's offensive it's not pleasing meaning a tanning more aina sandali ba wa pause Pangalna Hindu na mati marokimina harau na tara atheism and harau no tar but that means I'm not preaching the gospel at all kaya gi damak say offensive or it's really offensive isor nang munung say nang gi damak da khujul thoram phajaba le adu di tar da ba kanna amat le because I khoi loina mak I khoi sana sa nung se mi ngak tan adu I khoi loina mak plan le mi ngak tan no the gospel doesn't start that way adu man how de Jesus Christ ke apwa pon ko mi bisi kya ge matik pha banu ha be utte cross ko kya ge matik mamal yam banu ha be utte Jesus Christ ke apwa pon ko kya ge matik son banu kya ge matik pap chen banu kya ge matik mot banu kya ge matik papi banu ha be ulle adu cross adu da akhoi na phom tokpa akhoi dandi akhoi gi phatta ba khuyum sing cross matik adu lone mo ko ni Jesus Christ ke wa pa san dog matam da akhoi na careful ogido ba kaino haibo mayek seng na hai do ba isor kana no nioi ba nahak amusung akhoi se kana no Krishna kare to bi kra do nahala kai do ba darkar le adu na chil inau sing hindrances mayam dugi ma ta ki wari saga do hindrances sing adu ta anno ba musu lai mayam khangbra yarmar gadra yarmar da haibi khang de India da ton state sing da Madhya Pradesh da adu UP the passed out bill non conversion bill haina
adu hairiba adu da hanadi yam khardum common allurement han hargadum loisilame adu hanadi another term ma hape phrase ma divine displeasure han meaning Jesus Christ ke wa pa sang ma dam da khoi na kare hai Jesus Christ bu thaza boy budar nang paisa pargani ina khungani lam supigani paisa phangani hai na haibado adu the allurement ne adu sanok pa yadabani hanadi log matungina adu hojidi ke dawre nang Jesus Christ bu thaza da boy budar gadi nang norok sakani haibado sanok pa yade how will you preach kamana bo pause nokani khoi kamana bo pause nokani kamana bo pause nokani allurement de khoi sungdok toroi andu bu Jesus Christ ke wa pause ndok bu matam da ni adun Jesus Christ bu thaza da ba matam da oido ma ki pantung pam Bible say mention ugul pang adu koi hide bi yade andu bu sarkar na de thing bhaw ya mathang mathang madhya pradesh ta thing jin bhaw kra bill ne ek pu on thok adu likely ek on thok pa bi chance le yam wang pass out kra ni na UP de su pass out kra whole UP effective on it na na bi on high kra manipur adu lak oi bata how will we preach the gospel Jesus Christ bu thaza da oi bata ga di na ishwar gi asauba phangani norok chatkani lomana idana nak sigani ase ko season agar season radra adu hype oi bata ga jail laini even fine ju pin listing tara pa fine listing tara oi ba kan to car how will you preach asi gu matam se ai khoi ishwar gi wahai da yen le bi da gar ne asi anu ba mana te sik now se asi anu ba mana te Pentecost ki matung da singlup chawkhat le Jesus Christ ke wa pong mathang mathang sandore Jerusalem manung da Pharisees sing aduga mayam Jesus Christ ke wa pos lo tan bi da mak da makoi bhai phure cheire adu kare pitara will obey God rather than men. They don't have any authority. Christ has. We will preach. I khoi da compromise to roi I khoi sandokani man madu achum mane madu aseng mane adugi maram ki da mak da jail chang oi ba targadi chang kho jail da lai kho jail da imung manung ai rupi kamai tawni wakhal wabi gino adu ida mak ai khoi leiri imai pa kamai tawni kaisu wabi gino ai khoi leiri chang kho jail da secret na si kho no bleed the gospel ai khoi ni hingi ba tai bang pal ase how wadi hauraga hojik phaw wada ishwar gi achum ba da adum ye lak le ba tai bang pal and we don't have to compromise we will preach the gospel we will preach the gospel man adu da punchile wahang ase lomana da siba amasung lomana da hingba ani dugi wahang ni adu hai ba adugi tangdang ba du khang ba du ai khoi na sung de kana sung kani achum ba du ai khoi de khangan bi re maru du ai khoi de leire khaw na ba thangul adu ai khoi de pi re hunan na ba maru du ai khoi de pi re singnu de pi re ai khoi na de kana khaw bani kana sung kani jail ki de siba ki de ai man mina kare haina hogani kare am de ki de adu ki roi se hoi man kan hai boy bata ga Matthew 28:16-20 all authority has been given unto me go and make disciple teach them whatever I have taught them look at lo I am with you forever asigi hena chabu consolation ko de kare lai jail chang na su sira basu se ha le hana khalasine adu gan thupi jang jili na usni su Jesus Christ ke buwa pau ke mak na koi missionary rape to hana khalas adu ha le hana khalas what can they do more than that ai khoi gi lan thum ai khoi gi sana lupa ai khoi gi thabak lona mo thok ra hana khalas hat le hana khalas Infal bazar da samu mohong no puri phiron lona mo thok ha le hana su khalas what can they do more than that adu si badu gi hek mathang ai khoi gi mak ni Christ ugani ko ai khoi da pap yaw roi ai khoi Jesus Christ bu amasung ai khoi gi sor bu thawai da masung achum da pangal pum ba yaw na wakhal pum ba yaw na khoi ma bu khum what can men do to us se na sing Jesus Christ ke wa pa se ai khoi sanu pu da compromise agum se thabak tat la su tat cha sanu lekai na tan thol bu sta tan thok sanu jail chang la bu su chang sanu adu sandok ni ma ki wa pa se adu khoi sandok se iroi loi ba the reason for evangelism why should we preach number 1 mang le ba sing se bu nung si ba ki ma pa because we love lost souls wa pa sandok pa RC pro han ko nu pam khak le han hai Jesus Christ ke wa pa sandok pa se kari ga changdam da ga han hai poi ba tar ka di chak ni ba amana atopa chak ni ba sing da chak chinja kra da phangi hai na hai ba ni hai evangelism is
a beggar telling to another beggar where food can be found. We found food. Thawai de pikam na duna, chara hen duna, mayang kang duna, hing bikinjak se chaba phangna leiriba mayam le. Aikhoina Jesu Christ ke apaba wapa sandokadabugi maram adu makhoi bu nungsibigi maramane. Aikhoi puk thalle haraga phamnaga ngek launa phamnaga leib oiba taragadi there is something wrong with our heart. Aikhoi phangle, aikhoina lemna phangle, aikhoina mising lemna bigadu. We love them. Aduga nungsibagi maramna makhoi gi thawai gi oiba panthungi matang su aikhoi sengna haigadu. Nungsibagi maramna Jesu Christ na kari tobikre Ishwar si kanano adu Jesu Christ bu thazab oiba taragadi kari phangani ma bu thazab oiba taragadi adu polo kari mayek sengna amasung chumna ai punsi kat po oiba taragasu ai bu missing hangoina amasung tukutna treat to oiba taragasu sandokado because biblical love matters in evangelism. Bible gi matung inban nungsiba ase Jesu Christ ge bu wabos nongna bu idamakta yakarle. We evangelize for the glory of God. Ishorgi matik mga ginamagta. Maram na sila now sing. I find a little ba dominance mga na bakrap adug Psalms the yang boy bataragadi. Ishwar na mi oy ba kuding magsing asi maki de magsing from the pap na maram oiraga kuding magsing the ishwar gi matik malagi sotakrabane adugo aikoi da appa wapa opine bire asa adugo aikoi da pine bire asa gi maru odo aikoi da pine bire aduna aikoi gi ithau dang di taibang pan ba asida taibang pan gi jati kuding makta lon kuding makta mapham kuding makta ishwar gi mi sing koi chang chang thokton hojik su leire aduga haiba mising aduna ibungo mahapu thagatpa khurumba amasuk mangonda nonjabada matik chai aduga haiba khuding maksing adu haiba mising lon khuding mak jar khuding mak amasuk mafam khuding mak isai isai thokuna leba ibungo ma ki mising aduna karamani ibungo mangonda pun thok matik adu pigani Jesu Christ ke phawa paul sandolaga adu thazaraga adugi mapan ma khoi hingbi punsi du phanglaga wain bagi me ibungo ma ki thaujagi phambai ma aduda jar khuding mak lon khuding mak khu khuding mak na ma ku thagat pa amasung khurumba adugi mak ne khoi evangelism togdiri man adugi numitune ekhoina ngari basesu Ningtho singi ningtho Prabhu singi Prabhu Ishor Lami singi Jehovah Lok sing leba asengba apaba achumba pangalaba ibungo mahakna pangbada matik chawa thagat pa khuding ikai khumna ba khuding khurumba khuding mak sna pina bida mate khon ngai base andu oi pa taragadi ai khoni ibungo ma bu thagat chabada ai khoni ibungo ma bu khurum chabada ibungo ma ngonda magi matik mangal adu ai khoina thagat pa amsu ma ngonda matik khuding mak pibada missing aduna su pipam thoge every knee must bow khudim hangna Jesu Christ da choida khurum kadabane mipum khudim hang laidon khudim na Christ Prabhu na haigada adagi amata question do kare isori mati maagda mak ai mati maagda mak nate nangi mati maagda mak nate aduna chilna sing singlup amone khona gyan tam me ka to base aikhoina Jesu Christ ke wapa snokta bo oiba targadi snokino kana mat laite maram de aikoi Jesu Christ gi witness representative ngaktane thazbagi mapana aduga aikhoina Jesu Christ gi apaba wapa de hek yasinaba puraba nang amusungena Jesu Christ gi apaba wapa da compromise tawraba adu oiba targadi ahan bada aikhoina missing asu nungsidare we don't love them even though I could chin nungsi han habit oi batarazu I could thabang missing is nungsi bi thak tawri aduga khwai maru oina the hope of the world is lost when Jesu Christ ke wa paul sanok tab oi bataraga di chumna jung sena sanok tab oi bataraga di yasna pur oi bataraga di Manipur lamdam asida leiriba mi singi asa ahingba asengba asa adu mangana adu responsibility nang amasung ai wai when a church lost the gospel the world lost the only hope. Singlub na apabawa pao manghan ba matamda taibang pan bana mahaki almakta ngar ba asado mangmane. Let's pray. Christ Jesu nahak Prabhu ni nahak ningtho singi ningtho ni aduga taibang pan ba amasung sargid leba matik mga kudimak ibungon nahak ni
अदुगी इबुंगो नहाक चाही लिसिंग अनि खर हेनबगी ममांगना नहाक सेबोकसिंग अदुगा हौजिकना अखोइदा ताइबंग पान मफम खुदिमक चतुन सेबोक सेनब नहाक एप वापाव सदोंगबगिदमक अखोइ इबुंगो नहाकना नाबु थाजबगी मपालना थाबिरे प्रभु नहाकना थाबिरबन हाबसे अखोइ उत्पिबगिदमक नहाक थागचरि अदुबु इपा अखोइ सातोंग पानब सिबना हाब मियोइबने अखोइ किगलदि पाइसोर प्रभु इबुंगो नहाकना खद पिनेबिबा याथंग असे अदुके मतेक चावे अखोइदमकता मरमसे इबुनागी थजागी हुंबै मांग अदुदा नचासिंग अखोइना लाक्चदुना इपा नवनगी पांगल निजरे अखोइदा पांगल पिनेबि इपा ज मांगलुब थवाइसिंग असिबु नुंगसिबगी थमोइदु अखोइदा हेन मरांग कायहनबि ख्रिस्टसु नवनले लेब पुंगनिंग अदु अखोइदा पिनेबि नुंगसि हैबि ईश्वर नहांगना जेरूसलेम अदु येंगु मतन मखोगिदमक तेंगथाखिबा अदुगी थमोइ अदुगी पुंगनिंग अदुगी वाखल अदु अखोइ अममदि बुंगन हांगना पिनेबि नुंगसि हैबि ईश्वर मांगनी पा मखोइ प्रभु नोरोक असेंग बने अदु इपा नोरोक दे खोइने ख्वाइदगी कीबदु इपा मई नते अदुबु नहाकी असावबद प्रभु अखोइगी नुंगसिरब मीसिंग इचेलनावसिंग अदु इपासु मणिपुर लमदम असद लेब नापु खांग्रिब मीसिंग असिना इपासु नाबु थाजदना चटखिब ओइबा तारगि इपासु नोरोक त मखोइने ख्वाइदगी कीगेदुबदु ब्रिसिक नते हन नते तिन नते मई नते लोइबनाइदना ताबदु नते अदु इपासु नहाकी असावबद प्रभु नानक कन्बियु इबुंगो अखोइदा पांगल पिनेबि नागी वापाव संदोक सनबगिदमक इपा अखोइ इबुंगो नांगना कन्बि नागी सर्गदु अखोइदा पिनेबि अखोइ नांगना धर्म चेनबा मोइना कौफ्रि इपा अखोइगिदमकदि अवाबा अमत लैत्र अदु इपा ईश्वर असिगी नुंगाइबसिदा अखोइ निंगाइदना लैहनबिगनु क्रिस्टसु नांग चाइलि सिंगनिगी मांग नागे इपा ईश्वरगी असावबदु इपा ईश्वर ओइरिबा इबुंगो नाग मंगसु खांग मंगमदुना एली एली लमा सबक्तनि हाना लाउखिबनि अदुबु नागु खांगदब मियोइबा सिंगस नोरोक अदु थेनरगुदु अदुदगी हेनबा असावब मिनुंगसि यावदबा अमसुंग थौजा यावदबा ईश्वरगी असावबदु इपा ईश्वर ओइरिबा नाग मंगना फावबा अदुगी चाइना लिबोइबदागा इपा मियोइबा सिदि करि ओइगन अचोट उपाम्बी फाव अदुक थुन मई चागबदुना इपा ईश्वर अकंग उपाम्बिसिंगदि करबाइन ओइगन नाहंग कन्बियुबा चानबिदुना अखोइबु सिजनबि इपा ईश्वर अखोइगी पुंसि अखोइगी थवाइ अखोइगी खोइ मैबो नागे नफमदा कसिनजरि प्रभु ईश्वर नाहाकु नुंसिबना मरम ओइरगा मीसिंगिदमक थवाइ थाबगा जेल चंगबा ngamba अदुगु मी अममै कोइबु ओइनबि प्रभु सुना की याउसना के खुजल तानबि लाखनिंग सरकार लाक्सनु पानिंग सरकार पांसनु ओइनिंग प्रेसिडेंट ओइसनु नाहक प्रभु ने अदुगा नाहक की तुंगलिबना चाइ कोइनि नाहक निंगथौनि नाहक की हाइब अदुतंग कोइबु इलहनबि कोइदा पांगपिनबि मांगनि पथवासिंगी नुंसिबा नाहकु नुंसिबा अमसुंग नाहकि मतिक मंगाल अदुना अखोइगी थमोइ मई चाखनबि यीशु ख्रिस्ट मिनि जीवनि आमेन।